ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯅꯗꯗꯨꯅ ꯍꯜꯂꯛꯄꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤ ꯃꯕꯨꯡ ꯑꯃꯒ ꯃꯅꯝꯃꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯃꯉꯥ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯃꯧ ꯅꯨꯄꯤꯒꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯈꯥꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯇꯜꯂꯕꯅꯤꯀꯣ ꯑꯁ ꯑꯃꯨꯛ ꯍꯟꯒꯗꯕꯕꯨ ꯃꯥꯟꯗꯦꯗ ꯃꯄꯥ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅꯦꯅ ꯇꯧꯔꯤꯗꯨꯅ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯀꯧꯕ ꯂꯥꯛꯄꯒꯤ ꯐꯤꯕꯝꯁꯨ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯉꯣꯟꯗ ꯍꯪꯉꯨꯔꯦꯗꯅ ꯑꯩꯒꯁꯦ ꯍꯦꯛꯇ ꯆꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯉꯥꯡꯉꯛꯇꯣꯏꯁꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯕꯒ ꯀꯤꯖꯩꯗ ꯀꯧꯕꯗꯨꯗꯤ ꯀꯅꯥꯅ ꯂꯥꯛꯅꯤꯡꯗꯣꯏꯅꯣ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯔꯕꯁꯨ ꯀꯧꯕ ꯆꯠꯅꯤꯡꯈꯤꯗ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯄꯥ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯟꯒꯦꯒ ꯊꯤꯜꯂꯨꯆꯣꯗꯅ ꯀꯔꯤ ꯑꯩꯕꯨ ꯊꯤꯜꯂꯨꯆꯣ ꯀꯥꯏꯅ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯆꯠꯇꯨꯅ ꯊꯤꯟꯕꯤꯔꯨꯆꯣ ꯍꯩ ꯅꯪꯅ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯅꯪꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯦ ꯀꯥꯎꯕꯤꯅꯨ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯖꯔꯣ ꯅꯨꯄꯥ ꯑꯁꯤꯃꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯌꯣ ꯅꯨꯡꯉꯥꯏꯗꯀꯣ ꯑꯐꯕꯕꯨꯅ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯤꯟ ꯀꯟꯕꯤ ꯇꯤꯡꯉꯝ ꯂꯥꯏꯉꯝꯕꯤꯁꯤꯕꯨꯅ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯒꯤꯅꯦ ꯃꯄꯥ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯗꯕ ꯋꯥꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯍꯜꯂꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ ꯑꯩꯗꯤ ꯆꯪꯉꯦꯍꯦ ꯃꯁꯤꯕꯨ ꯃꯄꯥꯅꯤ ꯃꯄꯥ ꯃꯥꯅ ꯃꯆꯥꯁꯦ ꯀꯤꯅꯕ ꯈꯪꯅꯕ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯏꯟꯁꯤꯟꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯏꯃꯥ ꯄꯥꯕꯅ ꯑꯩ ꯂꯥꯛꯄ ꯎꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕꯩꯅꯣ ꯎꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯁꯨ ꯅꯃꯤꯠꯇꯣ ꯅꯈꯣꯏ ꯅꯄꯥꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ ꯑꯗꯨꯒꯤ ꯆꯪꯈ꯭ꯔꯤꯕꯅꯤ ꯑꯃꯥꯡꯁꯪꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯅ ꯆꯪꯈ꯭ꯔꯤꯕꯁꯦ ꯏꯃꯨꯡꯗꯅꯤ ꯍꯣ ꯃꯅꯤꯡ ꯊꯣꯡꯗꯔꯥ ꯌꯦꯅ ꯈꯥꯗꯔꯥ ꯐꯥꯎꯔꯒ ꯑꯗꯨꯝ ꯌꯧꯅꯕ ꯆꯠꯆꯁꯅꯤ ꯅꯪꯅ ꯑꯃꯨꯛ ꯎꯁꯤꯟꯕꯤꯔꯨꯔꯅꯨꯀꯣ ꯃꯗꯨꯗ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯍꯥ ꯃꯃꯥꯡꯒꯤ ꯏꯪꯅꯦ ꯊꯔꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯅꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯟꯒꯦ ꯈꯜꯂꯤꯕꯅꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯅꯣꯏꯗ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯑꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯁꯨꯝ ꯄꯜꯂꯒ ꯂꯩꯔꯤꯕꯁꯦ ꯇꯥꯅꯤꯡꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯄꯜꯂꯛꯀꯅꯨꯀꯣ ꯍꯩ ꯄꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯅꯪꯁꯦ ꯃꯧꯅꯤꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯀꯔꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯕ ꯀꯅꯥꯅ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯗꯣꯏꯕ ꯍꯥ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯒꯅꯤ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯗꯣꯏꯁꯤꯕꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯆꯠꯅꯕꯤꯁꯤꯒꯤ ꯋꯥꯅꯤ ꯅꯪ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇꯗꯤ ꯈꯟꯊꯈꯣꯀꯣ ꯈꯟꯕꯒ ꯁꯪꯗꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯣꯏꯒꯨꯝꯕ ꯃꯤꯔꯦꯝꯒꯤ ꯋꯥꯈꯜꯒ ꯈꯟꯖꯅꯤꯡꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯆꯠꯉꯝ ꯆꯥꯕꯤ ꯍꯅꯨꯕꯤꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯉꯛꯁꯝꯁꯦ ꯄꯥꯏꯔꯒ ꯃꯦꯠꯈꯤꯕꯗꯣ ꯑꯩꯅ ꯀꯩꯁꯨ ꯑꯍꯦꯟꯕꯁꯨ ꯍꯥꯏꯕ ꯅꯠꯇꯕ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯈꯛ ꯍꯥꯏꯔꯨꯕꯒꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯅ ꯑꯗꯨꯛ ꯍꯟꯅꯨꯔꯛꯂꯕ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯍꯜꯗꯨꯗ ꯅꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯈꯧꯔꯤꯗꯨꯗꯪ ꯃꯦꯠꯂꯒ ꯊꯥꯔꯛꯏꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯍꯥꯏꯕꯁꯤꯃ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ ꯌꯥꯔꯦ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯕ ꯑꯃ ꯂꯩꯗꯨꯅ ꯃꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯂꯗꯅ ꯑꯩꯅꯅꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯝꯗ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯤꯍꯨꯟꯗꯨꯗꯗꯤ ꯀꯅꯥꯒ ꯇꯤꯟꯅꯕ ꯌꯥꯗꯧꯔꯤꯒꯦ ꯑꯗꯨꯝ ꯈꯥꯏꯅꯔꯒ ꯍꯜꯂꯛꯏꯕꯗꯣ ꯍꯜꯂꯛꯄ ꯇꯥꯕ ꯍꯜꯂꯛꯀꯦꯔꯥ ꯍꯜꯂꯛꯑꯣꯏꯔꯥ ꯏꯃꯥꯅ ꯀꯩꯁꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯌꯥꯔꯦ ꯏꯅꯝꯃꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯆꯥꯛꯒ ꯊꯣꯡꯈ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯅꯟꯅꯝꯃꯗ ꯁꯨꯝ ꯍꯥꯏꯂꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯆꯥꯛꯀꯗꯣ ꯅꯪꯗꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯕ ꯆꯥꯕꯇꯪ ꯁꯨꯝ ꯇꯧ ꯂꯩꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯉꯣꯟꯗꯅꯦ ꯅꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯑꯩꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯗꯣ ꯊꯕꯛ ꯍꯜꯂꯛꯏ ꯄꯥꯕ ꯍꯜꯂꯛꯑꯕꯣ
ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯒꯦ ꯏꯕꯦꯟꯅꯤꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯗꯣꯏꯕ ꯍꯥ ꯑꯩꯅ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣ ꯄꯥꯕ ꯏꯃꯥ ꯑꯃ ꯊꯤꯔꯁꯦ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯄꯥꯕꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯀꯣ ꯄꯥꯕ ꯍꯥꯏꯐꯦꯠꯇ ꯆꯥꯏꯊꯔꯛꯈꯤꯒꯦ ꯅꯪ ꯆꯥꯛꯇꯣ ꯊꯤꯔꯝꯃꯨꯀꯣ ꯂꯥꯡꯂꯤꯅ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯃꯄꯥ ꯃꯆꯥꯗꯣ ꯆꯥꯕ ꯍꯧꯔꯝꯃꯤ ꯄꯥꯕ ꯑꯦꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯔꯤꯕ꯭ꯔꯣ ꯍꯥꯎꯏꯅ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯆꯥꯅ ꯊꯣꯡꯕꯅ ꯏꯍꯥꯎ ꯍꯦꯛ ꯍꯥꯎꯔꯤ ꯏꯄꯥꯒꯤꯗꯤ ꯄꯥꯕ ꯑꯩꯗꯤ ꯍꯥꯎꯇꯦ ꯏꯃꯥꯅ ꯊꯣꯡꯕꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯀꯔꯤ ꯅꯃꯥꯅ ꯊꯣꯡꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯪ ꯄꯣꯛꯄ ꯊꯥ 3ꯇ ꯉꯥꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯃꯥ ꯑꯗꯨꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡ ꯍꯥꯎꯏ ꯍꯥꯏꯔꯕꯗꯤ ꯏꯄꯥꯗꯤ ꯇꯥꯕꯗ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯔꯤꯗ ꯄꯥꯕ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯏꯃꯥꯅ ꯊꯣꯡꯉꯒꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯍꯥꯏꯕꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯐꯩꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯁꯨ ꯂꯥꯡꯂꯦꯟꯗꯣ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯄꯥꯕ ꯅꯪ ꯏꯃꯥ ꯀꯩꯗꯧꯉꯩ ꯄꯨꯔꯛꯇꯣꯏꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯤ ꯐꯤ ꯑꯃꯨꯛ ꯁꯨꯅꯤ ꯏꯁꯤꯡ ꯑꯃꯨꯛ ꯁꯣꯛꯅꯤ ꯑꯩ ꯁꯤꯗꯧꯔꯤꯗ ꯄꯥꯕ ꯍꯣ ꯐꯔꯦ ꯅꯪꯅ ꯋꯥꯔꯕꯗꯤ ꯄꯥꯕꯅ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯏꯁꯤꯡ ꯍꯣꯟꯕ ꯂꯣꯏꯅꯃꯛ ꯄꯥꯕꯅ ꯇꯧꯔꯒꯦꯀꯣ ꯇꯧꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯇꯧꯔꯗ ꯄꯣꯠꯅꯤ ꯃꯆꯤꯟꯁꯦ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ ꯑꯁꯦꯡꯕꯒꯤ ꯇꯧꯕꯤ ꯍꯌꯦꯡꯗꯒꯤ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡꯒꯗꯣ ꯈꯔ ꯁꯣꯛꯆꯤꯜꯂꯨꯔꯣ ꯂꯥꯡꯂꯦꯟꯗ ꯁꯥꯎꯔꯒ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯈꯔ ꯑꯃꯁꯨ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯃꯧ ꯑꯃꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥꯕꯣ ꯃꯔꯝ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯂꯩꯖꯔꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯑꯗꯨꯅꯦ ꯂꯥꯡꯂꯦꯟꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯈꯪꯅ ꯇꯥꯈ꯭ꯔꯦ ꯀꯂꯛꯆꯩꯗ ꯃꯤꯒꯤ ꯃꯆꯥꯅ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯊꯕꯛꯀꯅꯦ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯕ ꯅꯠꯇꯦꯀꯣ ꯁꯣꯝꯗ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯅꯨꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯧꯅꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯕꯁꯤꯕꯣ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯆꯥꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯃꯃꯥ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯤꯗ ꯃꯌꯨꯝꯗꯨꯗ ꯆꯠꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯒꯗꯕꯅꯤꯅꯦ ꯌꯥꯍꯧꯅ ꯊꯦꯡꯂꯒ ꯑꯩ ꯍꯧꯒꯠꯂꯛꯑꯒ ꯆꯥꯛ ꯂꯣꯏꯔꯝꯗꯦ ꯀꯥꯏꯅꯒ ꯏꯁꯧꯒ ꯂꯥꯡꯗꯅ ꯑꯩꯅꯒ ꯃꯧꯁꯦ ꯍꯦꯛ ꯑꯣꯏꯔꯝꯃꯕ ꯃꯁꯝ ꯑꯁꯦ ꯐꯣꯏꯗꯠꯂꯒ ꯈꯪꯒꯗꯕꯅꯤ ꯃꯃꯥ ꯅꯪꯁꯦ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯦꯗ ꯅꯆꯥꯅꯨꯄꯤꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯕꯣꯔꯛꯄ ꯉꯝꯗꯦꯅꯦꯀꯣ ꯃꯄꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯑꯩꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯐꯨꯕꯗ ꯃꯈꯣꯡꯁꯦ ꯇꯦꯛꯇꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ ꯑꯃꯔꯣꯝ ꯈꯥꯏꯅꯈꯤꯕꯗꯣ ꯋꯥꯔꯛꯄ ꯃꯇꯝꯗꯁꯨ ꯁꯥꯎꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗꯅ ꯁꯣꯏꯔꯕ ꯀꯥꯟꯗꯅ ꯋꯥꯔꯛꯇꯤ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯛꯄ ꯈꯨꯋꯥꯔꯛꯇꯨꯗꯤꯅꯦ ꯅꯪꯒꯤꯗꯣ ꯍꯥꯠꯀꯗꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯕ ꯃꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯏꯅꯝꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯈꯔ ꯉꯟꯁꯦ ꯍꯥꯏꯕꯁꯤꯕꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯁꯤꯂꯥꯅ ꯏꯕꯦꯝꯃ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯩꯁꯨ ꯉꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯈꯪꯉꯦ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯄꯥꯝꯗꯕꯗ ꯑꯗꯨꯝ ꯇꯧꯔꯒꯅꯤ ꯅꯣꯏꯅ ꯂꯩꯔꯤꯁꯦ ꯌꯥꯔꯦ ꯉꯥꯡꯗꯨꯅ ꯂꯩꯇꯩ ꯃꯍꯨꯠꯇ ꯍꯦꯟꯖꯥꯡꯒ ꯁꯦꯝꯂꯤꯕꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯣ ꯅꯪ ꯑꯃ ꯅꯆꯤꯟꯗ ꯊꯥꯡꯗꯣꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯅ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯅꯕ꯭ꯔꯣ ꯏꯅꯝꯃꯅ ꯆꯥꯛ ꯊꯦꯡꯂꯤꯕꯁꯦ ꯑꯩ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ꯭ꯔꯕ ꯍꯩꯃ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯨꯔꯥ ꯃꯇꯥ ꯑꯃꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯨꯅ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ ꯊꯣꯛꯑꯣ ꯑꯩꯅꯦ ꯊꯣꯡꯉꯒ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯧꯔꯛꯑꯒꯦ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯃꯥ ꯄꯥꯕ ꯅꯈꯣꯏꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯈꯨꯊꯦꯡꯁꯤꯕꯨ ꯀꯩꯅꯣꯕ ꯄꯤꯁꯛꯅ ꯉꯟꯅ ꯆꯥꯕ ꯄꯥꯝꯂꯕꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯕꯗꯤ ꯀꯩ ꯀꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯦ ꯃꯧ ꯑꯃ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯍꯥ ꯃꯗꯨꯃꯅꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧꯅ ꯁꯪꯕ ꯃꯇꯝꯗ ꯊꯣꯡꯕꯗꯣ ꯉꯥꯏꯔꯒ ꯆꯥꯕ ꯇꯥꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯠꯁꯦ ꯑꯣꯊꯣꯛꯅ ꯅꯥꯈ꯭ꯔꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯕꯨꯡꯅ ꯑꯃꯣꯟꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯏꯕꯦꯝꯃ ꯅꯠꯇꯗꯅ ꯅꯪꯒꯨꯝꯕ ꯑꯃꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯒ ꯂꯥꯛꯂꯝꯂꯕꯗꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯁꯦ ꯂꯩꯕ ꯐꯪꯒꯅꯤ ꯏꯁ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯕ ꯍꯥ ꯍꯦꯛ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ
masam gada loina phudat kadabani ibema ngarangda migi mayumda chatluba nangna natro ha migi mama da napamda chatlo hairi bada aduni chap mane ibema as taning yari ima nangna wangang khudingi aduda dom haijaraga leidubu kaino aina hairibase nangi wangang dunani ne khangabo karma mamano khangdi nongmata masagi misang amata su sangdaba hektobuga nupa mayu hektobuga mo kaino ba aise nakhoi na sana trabo adugi wa dudine napada hang napada aingonda mo sila abra aidi khangde ko nangdi namana pokpani namagi masani kaino makhoi mapa masibu ai khagi isaro ha aina haibadi nangna pokpaduda nangi nasani haibanida yari taningre ngangna ranu amata nothagi matam thoinu du makhoi gi lekai gi mani amagi talaklam ine aina nahal hairamba wado kamai tawrage ba mubina kai wanu ne nangna hairamba haibabo ine thabak mayam sida amana ama hai wakhan ga amata tadreda ho ine aigi nupa amata sembiyo haibado oh khange adubu nangbu thangai singna atopa amada palage haina khallabro khallabani ine aikhoi imana tanbada yumdaga amata lebam khangdreba ado nangi hanagi napaduna karam tawdoriba waga loshina khrabo adubo as aiso hainadre da ine makhoisu amuk hana ko bolakdre aisu satre kadai dagi di ko bolak doino tawriba mawngduga kai haibano ine kaisu haidida fare adubu airabadi ine nangi napa thiba haurage ko asumna wari watai ngi hak tawduna thainu su sakhiram mubigi masa napi aribi ama leiba aduna ima asigi nupa ga thiru la unu ko choptuna tokani khangi da isu sum haijeli bani khara sathok thaktopa phangadra khandana mingondagi kadra phada tawraga lemna tum saduna leirabanina phasare phibam dudi ngari akang mamale chana sariba kangna kangliba phadro se thabak wana surubada asumna ne pena saba phangma nate ni bema ima nang mingondagi hendoktana aingondagi phawba sarabani naha so nupa ama leire athubada yarani hairaga aingondagi sel laukhraga nupa supirakte sel supirakte I nangse aigi izani ko haima kahoidana idea sum haina bido isada su tawsinlurine hoi ima soidana nangi nupa amadi pini adubu nangse imagi mubasiga nangi sangbaduga punsilaga kusudo musang sangbaduda hekta phangdabaduda tawbanida ima aigi mingsibu kanana tholinoba ayam sauningi ko angawida su kawramoba kusu sina musang sanglabasu mina tabada phajaba manaba adudi nate asangbi kainaba hai nakhoi na paduna tholambani nangse piklingai da sangtrik sangena kawrami bani ne haigi hairabasu napada hayu aikhoi pabadi sigardubu kamaina pabada haiduino to adu oiragana kaimte hek hayuran somda thoinu sumayimda changlaklam bisakna hanbiri edana kaino nangbu nupi amane haiduna yumgi makhada ngahakta laigani khangdabasibo ima nayum pankro yam haidai adugi nupa ama thibiyu haiduna ine mubigi manakta chatlurini kariya mubi haibisin thibi aduga amu loina ba hawrabra nang hai aduga ne imana haibadi nangbu atopa nupa amada nayum palu haibina tine nangi hanagi nupa aduga hanjinaduna ingna jikna laiminaru ro haibani ne khangabo ho adugi nupa adudi pamjadre su pamjadre hairibasini mama ni na hingchabi man biduga leminabaga amata ngamjari khul adugi pakhang singsu apa papat amanda nupa inlangduna nga pharami makhoi sing adugi marakta nupi thiba khangdaba pakhang ariba noiba ko amasi yaurami pakhang masa amana nga se ekhoidadi irak laktene ta noiba da ngakta oina laktuna leirebo pakhang amana ta noiba khare pharabadi yare ke daroge akang basida nina ta na famduna nana wai khobu ngai biramo itai mama leiduna nga mayam pharaga sel mayam tangene haibasu leibana tabada khare pharadi yare ke daroge noibana natai ma phangnabani ne aina nga mayam pharaga sel talibase seliam bai bu pakhang ari bani aina ogi khalibase
चिराइगसे तांगागा पुकसे कंतक तौरगा लेसाबी मजा अमा लौगे खंदुना होनारिबनिने पाखंग अमना नुंगाइरिने तानोइबगी वारिसिसो अदु तानोइबा nga singsitabу noiba pambagi wani ko nupi nadi tanoi se khara pambu wat mali ko pakhang amane so haidi tanoi ba phangda phangdu su kaisu waru nu ko ekhoi le kai gi mayum balurga halakpi thoinu do khangba natro adu nupi do haujin pa yam kanna thiri habani ko pakhang amana tanoi ba ise thoinu do lawbadi tanoi ba nungai du ni ne masin tana sari ba nupi ni ne amana amuk Kaino, mi pumba machinda chari bangakta ni. Nangdi chindana taba kaidi sage. Ha, aina haidi wari gi wani da. Ise thoinugi akan ba machinda gi wani. Noi bana. Aidi madugi nupi do lawga da bagi saruk. Si isu pa ithanda suk saduna leijarage he. Lawda ba yate haragana thauri yanbra hu thakra kaino tawraga lairi pakta ingna singna santi da leijarage. Us matu nupidugi machin khukondo aidiki pakhang amana nupana miho yam ngangbo budi tarba ado ise thoinu do aikhoi ma hoina su ngangna bada makhoi imungda mana ngamdaba kanamta leite hai mama pa na phawba mangonda onsinduna ngangba ki hainai ne aiso adumaina ni tarise matam kharagi matungni somda thoinu na movie da nupa sembi ni hairaga sembi de haiduna yamna sawna toina laklam sao khinu ne nang bathoino aisu hainari bani haina da badi nate dana aduda nangna nasen khitang kanman basida kariya chin kan badi engodagi hena kanba mayam ama panari basidi kaidawrage aisu hana nupa amada paluri duni ado chanada duna halai badudi aduna matung manau tawdana ba inena aphaba ama thiri bani ne adugi matam khara khajik changbagi wani ne ine nangna engondagi lawriba selsa kaya diyam leha atai dagi yani haina panglauda lawbodo engondadi yani gadi khalakanu he nimit kharani asigi manungda aigi nupa ama semakpra natraga nangna nupa sembi ni haiduna engondagi lawkiba selsingdo singake haibra amadi tawdamni si hairamduna thoinu de satkiram mobidi thoinu gi wadu tabada pakhat pasu poklam maramdi thoinu gi tingam laingamba machin kanba adu khangbana Ima, nungai ramani ni hojikte aina nahan habiba natro nangonda adogambado tawnona mingondagi lemna saba yam pame yarui kalaktum pele haibisini hai ahya pa sarga ingonda wayam ngangkanu ko ai nama po hoidam tu chaluge nangsa isinga loisina batarumu ko ima koiroi kai do ima boktagi nupa thibi ni hairaga sel amung lokthok ke khaliro tawnu masan pa mayam duna thang pai duni yan birak sani hanu thangda ima bokto makhwang phawba nikhat pangam drabani ko hai ngang khraponi hai nu oni hek tarodana nanga mai bema hai man singmandana nayum pan basu khangdrabani ai ne yum pan ba khangdriba sidine imana imagi kusuda lawbagi aduga aingondagi sunatro imana lawriba selmayam do nupa sempi ni haidana aduga suksem se sembi banataba adudi nangdi nupa sembi ni hek haidriba makai Selase supi piro odiyade aduna ina nupa sembi ge hariga lawba taba ko ai sele nanga ngangna duna ne amuk matam se thinta halabani makhoi gi mase daso hanuraba mana nupa ga upa mi malini yam noksaningra hanoi bisingsa aikhoi imana tawri basiso ai loi khangi baji da sikrabani na imana imaboki nupa sembi ni hariga sel lawraga thoinu hingsa bise ki dana singdo oiramni Somda movie so thangnaba khunda masi ama leibudugi mayumda laktuna machega watanarami movie gi masega tombaga so khulpulami movie gi masedi karisu khangjaba na chade movie na kadra tawduna thoinogi maramda wa mayam ama hairami movie gi masena so manawnupi movie na hairiba wado jumlaboi khanduna tombagi oina semlagi khalami asumna matam kharagi matung movie amadi masena sinduna tomba amadi thoinu makhoi ani khangna duna chenkhiram Mubina Pisa Ho pisa Laitaba zatlane Ibo hal Nakoy buka namata laitaba rane Tari ise Kay lagi ise Sungkoy rakpro Ho ay se Nangonda pao amatam ga haiduna lakliba niya Kay pao no hay sibo Nasa napi thoinu do Chien kri hay niya Nakoy butarabo Ha Ay koy thoinu bo
ꯆꯦꯟꯈ꯭ꯔꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯇꯥꯕꯗ ꯑꯩꯗꯤ ꯏꯆꯦ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯈꯛꯇꯅꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯌꯥꯔꯣꯏꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯈꯪꯉꯦꯕ ꯑꯩ ꯍꯟꯗꯛꯀꯤ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯗꯨꯝꯅꯒ ꯇꯧꯒꯗꯕ ꯃꯥꯟꯗꯦꯗ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗ ꯂꯩꯖꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯨꯒꯗꯧꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯏꯁꯨ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯕꯅꯤ ꯃꯥꯁꯨ ꯑꯁ ꯈꯪꯗꯦꯗ ꯏꯆꯦ ꯅꯨꯡꯉꯥꯏꯐꯝꯒ ꯂꯩꯇꯦ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯄꯁꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯅꯗ ꯃꯥꯜꯂꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯔꯤ ꯃꯥꯒꯤ ꯃꯃꯥ ꯑꯃ ꯂꯥꯛꯂꯦ ꯈꯟꯕꯗꯒꯤ ꯕꯥꯕꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯊꯣꯏꯅꯣ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯁ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯋꯥ ꯅꯥꯏꯕ ꯌꯥꯔꯕ ꯃꯥꯅ ꯑꯩꯕꯨ ꯏꯃꯥ ꯀꯥꯏꯅꯒ ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯟꯗꯧꯔꯝꯃꯅꯤ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯌꯦꯡꯉꯣꯏ ꯊꯣꯏꯅꯣ ꯏꯆꯥ ꯂꯥꯡꯂꯦꯟꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥꯗ ꯀꯦꯖꯕ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯐꯪꯗꯅ ꯂꯩꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯃꯗꯨꯒꯤ ꯑꯍꯥꯡꯕ ꯄꯨꯝꯕ ꯅꯪꯅ ꯀꯣꯛꯍꯜꯂꯣꯀꯣ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯊꯣꯏꯅꯣ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯨꯒ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯅꯃꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗ ꯁꯥꯎꯗꯨꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯈꯛ ꯌꯥꯗꯦꯀꯣ ꯍꯣꯏ ꯈꯪꯉꯤꯕ ꯄꯥꯕ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯑꯗꯧꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯣꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ ꯏꯅꯦ ꯑꯄꯩꯅ ꯍꯥꯏꯕꯗꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯏꯃꯨꯡ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈ꯭ꯔꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯄꯨꯔꯥ ꯇꯩꯌꯣꯟꯅꯔꯦꯗ ꯕꯥꯕꯥ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯅꯪ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯍꯪꯂꯨꯁꯨ ꯆꯠꯂꯨ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥ ꯊꯣꯏꯅꯨꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯃꯇꯝꯁꯦ ꯌꯧꯔꯦ ꯊꯦꯡꯂꯦ ꯍꯧꯒꯠꯂꯣ ꯄꯥꯕꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯍꯧꯋꯤ ꯑꯁ ꯃꯤꯅ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯛꯈ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯇꯥ ꯑꯃꯅꯤꯅ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯇꯝꯁꯦ ꯇꯥꯅ ꯊꯦꯡꯂꯦ ꯑꯗꯨꯅ ꯄꯥꯕꯅ ꯍꯧꯗꯣꯛꯎꯆꯣꯅ ꯆꯪꯂꯛꯄꯅꯤ ꯌꯥꯔꯦ ꯍꯧꯒꯠꯂꯒꯦ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯗꯧꯗꯣ ꯇꯧꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯩꯄꯥ ꯁꯥ ꯂꯩꯔꯅꯨ ꯂꯥꯡꯂꯦꯟꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯣꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯇꯣꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯣ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯍꯤꯞꯆꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯀꯣꯛꯁꯦ ꯈꯔ ꯂꯨꯝꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯂꯩꯊꯣꯛꯎꯔꯦ ꯅꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯍꯧꯗꯣꯔꯛꯂꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯗꯕꯅꯤ ꯊꯣꯏꯅꯣ ꯂꯥꯡꯂꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯅꯆꯥ ꯑꯣꯏꯔꯕꯅꯤꯅꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯣ ꯑꯗꯨꯕꯨꯕ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯊꯦꯡꯂ ꯐꯥꯎꯕ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯁꯨ ꯍꯥꯏꯅ ꯍꯪꯍꯟꯕꯅꯤꯅꯦ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯔꯕꯣ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ ꯅꯨꯄꯥ ꯑꯗꯨꯝꯅꯦ ꯀꯣꯛꯁꯤ ꯆꯤꯛꯄꯣꯏ ꯂꯨꯝꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯉꯁꯤꯗꯣ ꯆꯥꯛꯇꯣ ꯂꯥꯡꯂꯦꯟꯗ ꯈꯔ ꯊꯣꯡꯍꯟꯕꯤꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯡꯂꯕꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯅꯣꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯅꯣꯡꯃꯇ ꯂꯥꯡꯂꯦꯟꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯇꯣꯝꯕ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯐꯝꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯌꯨꯝ ꯀꯩ ꯄꯥꯅꯕ ꯁꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯑꯩꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯎꯖꯥꯎ ꯌꯥꯟꯕ ꯆꯠꯂꯤꯕꯁꯦ ꯅꯪꯁꯨ ꯌꯥꯍꯧꯔꯁꯤꯗꯅ ꯌꯥꯎꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯏꯇꯥꯎ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯍꯧꯒꯗꯕꯁꯤ ꯍꯦꯛ ꯈꯟꯕꯗ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯍꯦꯔ ꯏꯇꯥꯎ ꯂꯥꯡꯂꯦꯟ ꯃꯊꯟꯇ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯨꯝ ꯂꯩꯖꯍꯧꯒꯗꯕꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯔꯤꯕ ꯇꯣꯝꯕ ꯃꯊꯟꯇ ꯋꯥꯈꯟꯗ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯤꯕ ꯃꯃꯥ ꯈꯣꯏꯗꯨꯅꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯅꯥꯊꯟꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯤ ꯑꯩꯗꯤ ꯃꯁꯤꯡ ꯊꯥꯕꯗ ꯍꯥꯞꯈ꯭ꯔꯗꯕꯅꯤꯀꯣ ꯏꯇꯥꯎꯁꯨ ꯍꯟꯗꯛꯇꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯎꯃꯪ ꯋꯥꯃꯪ ꯆꯠꯄꯅꯤꯅ
ꯑꯩꯈꯣꯏ ꯃꯤ ꯈꯔ ꯌꯥꯝꯕꯅꯁꯨ ꯅꯨꯡꯉꯥꯏꯇꯧꯕꯅꯤꯗ ꯇꯣꯝꯕꯅ ꯐꯅ ꯀꯟꯅ ꯆꯠꯂꯣꯏ ꯍꯥꯏꯔꯕꯁꯨ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯥꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯊꯣꯏꯅꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯕꯁꯤꯕꯣ ꯈꯔ ꯂꯩꯔꯕꯗꯤ ꯇꯨꯝꯃꯟꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯅꯈꯣꯏꯅ ꯄꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯄꯥꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯀꯔꯤ ꯊꯣꯛꯑꯦꯅꯕꯨ ꯄꯥꯟꯅꯖꯔꯤꯕꯅꯣ ꯈꯪꯗꯦ ꯃꯤꯅ ꯇꯨꯝꯕ ꯆꯥꯕ ꯐꯥꯎ ꯍꯦꯛ ꯄꯥꯟꯅꯩ ꯋꯥꯅꯤ ꯍꯩꯃꯥ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯧꯅ ꯇꯨꯝꯕ ꯃꯤꯕꯨ ꯅꯪ ꯅꯠꯇꯅ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯥ ꯍꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯇꯨꯝꯂꯤꯕ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯇꯨꯝꯃꯤꯁꯦ ꯉꯝꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯃꯁꯥꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯨꯝ ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯑꯩꯅ ꯊꯦꯡꯅꯔꯨꯏ ꯀꯩ ꯍꯥꯏꯕ ꯅꯨꯄꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯀꯨꯝ ꯂꯩꯅꯥ ꯍꯥꯏꯕ ꯌꯥꯔꯤꯁꯤ ꯅꯨꯄꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯁꯨꯝ ꯐꯈꯤꯗꯧꯕꯅꯤ ꯑꯗꯣ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤꯅꯤ ꯀꯥꯏꯗ ꯀꯩ ꯊꯕꯛ ꯅꯨꯄꯥ ꯅꯪ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯅꯪ ꯂꯥꯛꯄ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯤ ꯅꯨꯄꯤ ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ ꯎꯃꯪꯗ ꯎꯖꯥꯎ ꯌꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯆꯥ ꯂꯥꯡꯂꯦꯟꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯒꯦ ꯍꯥꯏꯔꯛꯂꯅꯤ ꯑꯩꯈꯣꯏꯅꯗꯤ ꯁꯜ ꯌꯥꯝꯅ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯃꯥꯒꯤ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯂꯩꯕꯁꯨ ꯉꯝꯒꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯆꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯅꯕ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨ ꯌꯥꯔꯦ ꯂꯩꯇ꯭ꯔꯕꯗꯤ ꯄꯤꯗꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯎꯃꯪꯒꯤ ꯁꯥꯀꯩ ꯃꯔꯛꯇꯨꯗ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯃꯨꯛ ꯆꯠꯅꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯩꯃꯥ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎꯁꯤꯡꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯏꯁꯥꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯗꯣ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯦꯛ ꯇꯧꯕꯒ ꯅꯆꯥ ꯀꯅꯥꯒꯤ ꯏꯆꯥꯅꯣ ꯂꯩꯇꯦ ꯏꯆꯥꯒ ꯑꯃꯇ ꯅꯨꯡꯁꯤꯗꯕꯅ ꯀꯔꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯔꯤꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯗꯨꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯟꯗꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯥꯡꯂꯦꯟꯗ ꯇꯥꯏꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯦ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒꯁꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯁꯤꯔꯕ ꯅꯪꯕꯣ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯀꯧꯕꯗꯣ ꯇꯥꯖꯍꯧꯗ꯭ꯔꯦ ꯇꯥꯍꯧꯔꯣꯏꯌꯦ ꯅꯪꯗꯤ ꯇꯥꯔꯣꯏꯕ ꯅꯅꯥꯗꯣ ꯄꯪꯕꯅꯤꯅ ꯇꯥꯔꯣꯏ ꯍꯦ ꯆꯠꯂꯣ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯑꯩꯅ ꯁꯦꯠꯄꯒꯤ ꯂꯩꯔꯤꯕ ꯐꯤꯔꯣꯜꯗꯣ ꯁꯨꯔꯨꯆꯣ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯨꯆꯣ ꯑꯩ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯂꯥꯡꯂꯦꯟꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯇꯨꯔꯦꯜꯗꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯐꯤ ꯁꯨꯐꯝꯗ ꯐꯝꯂꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯦ ꯎꯗꯕꯁꯨ ꯅꯈꯣꯏꯗ ꯂꯥꯛꯄꯗꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯅꯪ ꯂꯩꯇꯦ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯣꯡꯃꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯑꯩꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗꯕ ꯑꯗꯨꯅꯅꯦ ꯏꯁ ꯍꯥꯏꯖꯤꯟꯅꯔꯅꯨ ꯏꯕꯦꯝꯃ ꯅꯈꯣꯏ ꯏꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯊꯣꯛꯍꯟꯗꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏ ꯊꯪꯅꯕꯒꯤ ꯏꯅꯝꯃ ꯁꯤꯂꯥꯅ ꯇꯝꯃꯛꯏ ꯁꯛꯍꯦꯟꯕꯤꯅ ꯅꯈꯣꯏ ꯏꯃꯥꯕꯨ ꯅꯪꯕꯨ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝꯅ ꯐꯩ ꯀꯥꯏꯅꯒ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯅ ꯁꯨꯔꯤꯕ ꯐꯤꯌꯥꯝꯀꯁꯦ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯒꯤꯁꯨ ꯌꯥꯎꯏꯗ ꯏꯃꯥꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯔꯤꯉꯩꯗ ꯄꯨꯂꯞ ꯁꯨꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ ꯀꯅꯥꯅ ꯀꯩꯗꯧꯕ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯤꯕ ꯇꯥꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯏꯇꯥ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯁꯨꯛ ꯀꯩꯕꯁꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯂꯦ ꯐꯖꯕꯤꯅ ꯀꯞꯀꯅꯣ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯗꯨꯅ ꯀꯞꯄꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦꯠꯇꯣꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅꯁꯦꯕ ꯁꯛꯍꯦꯟꯕꯤꯅ ꯈꯟꯅꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯕꯨ ꯑꯣꯏꯔꯕ ꯀꯣꯛ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯅ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯋꯥꯅꯗꯣꯏꯅꯤ ꯄꯥꯟꯈꯤꯕ ꯆꯠꯈꯤꯕ ꯑꯩꯗꯤ
ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯅꯤ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯄꯥꯕꯒꯤꯅꯤ ꯑꯩꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯄꯥꯕꯅ ꯀꯔꯝꯅ ꯏꯃꯥꯒ ꯂꯩꯍꯧꯒꯅꯤ ꯃꯁꯤ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯇꯧꯕ ꯉꯝꯗꯦ ꯊꯣꯏꯕꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯡꯂꯦꯟ ꯅꯪ ꯅꯈꯣꯏ ꯏꯃꯥꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯅ ꯆꯝꯗ꯭ꯔꯣ ꯀꯔꯝꯅꯅꯣ ꯑꯉꯥꯡ ꯑꯩꯅ ꯑꯍꯜ ꯃꯉꯣꯟꯗ ꯋꯥꯈꯜ ꯇꯥꯍꯟꯗꯧꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥꯗꯣ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯛ ꯑꯃꯇꯪ ꯍꯦꯛ ꯇꯧꯕꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯦꯟꯗꯅ ꯂꯩꯅꯤ ꯐꯤ ꯈꯖꯤꯛꯇꯪꯁꯦ ꯁꯨꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯦ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯏꯃꯥ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯁꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯕꯒ ꯁꯥꯖꯔꯤꯅꯦ ꯍꯥ ꯆꯤꯟꯊꯤꯕꯤ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯃꯥ ꯑꯁꯤꯕꯗꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯄꯥꯠꯇꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯨꯒꯗꯕꯅꯤ ꯃꯗꯨ ꯍꯦꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯥꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯅ ꯅꯊꯤꯕꯣꯡꯗꯣ ꯄꯤꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯥ ꯐꯥꯔꯨꯗꯣꯏꯕ ꯏꯃꯥꯅ ꯆꯥꯅꯤꯡꯂꯒꯅ ꯂꯩꯔꯒꯔ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯒꯔ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝꯁꯦ ꯑꯩꯒꯤ ꯄꯥꯕꯒꯤꯅꯦ ꯆꯦꯡ ꯆꯥꯛ ꯄꯨꯝꯅꯃꯛꯁꯨ ꯄꯥꯕꯒꯤ ꯃꯔꯟ ꯉꯥꯛꯇꯅꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯦ ꯀꯔꯤ ꯅꯪ ꯅꯆꯤꯟꯒ ꯌꯥꯝ ꯈꯨꯝꯃꯦꯅꯦ ꯍꯥ ꯉꯁꯥꯏ ꯃꯈꯩ ꯁꯥꯗꯨꯅ ꯆꯠꯂꯤꯕꯗꯨꯗꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯝꯕ ꯆꯠꯂꯨꯔꯤꯕ ꯑꯃ ꯑꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯥ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯤ ꯏꯃꯥꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥ ꯑꯃꯨꯛ ꯁꯨꯅꯤꯡꯗꯕꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯄꯨꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯗꯅ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯁꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕꯗꯤ ꯑꯩꯁꯨ ꯃꯤꯅꯦ ꯁꯥꯎꯔꯝꯗ꯭ꯔꯕꯁꯨ ꯁꯥꯎꯔꯛꯀꯅꯤ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯗꯤ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯇꯥꯕ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯖꯗꯣꯏꯕ ꯍꯥ ꯀꯩꯗꯧꯅꯗꯣꯏꯅꯣꯕ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦ ꯐꯨꯔꯣ ꯂꯥꯛꯑꯣꯅꯦ ꯍꯩ ꯃꯣꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤ ꯆꯤꯡꯒꯟꯕꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯑꯄꯣꯛꯄ ꯅꯃꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯤꯕꯗꯣ ꯑꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯐꯕꯤ ꯑꯣꯏꯕꯒꯤꯔ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯄꯥꯕꯗ ꯑꯃꯨꯛ ꯄꯥꯜꯂꯛꯏꯕꯁꯦ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯅꯁꯝꯗ ꯐꯣꯏꯒꯦ ꯍꯩ ꯑꯌꯣ ꯑꯩꯅ ꯐꯣꯏꯒꯦ ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯐꯣꯏꯔꯤꯅꯦꯍꯦ ꯍꯩ ꯊꯥꯗꯧꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯧ ꯍꯥꯏꯕꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯕ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯦ ꯏꯃꯥ ꯅꯠꯇꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯊꯣꯏꯅꯕꯨ ꯃꯁꯝ ꯇꯞ ꯇꯥꯅ ꯐꯣꯏꯗꯠꯂꯝꯃꯤ ꯑꯗꯨꯒ ꯃꯊꯧ ꯇꯧꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯍꯣ ꯏꯃꯥ ꯑꯩ ꯁꯝꯒꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯄꯥ ꯅꯪꯕꯨ ꯂꯥꯛꯑꯣꯗ ꯑꯩ ꯅꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯠꯀꯗꯧꯔꯦ ꯍꯣ ꯅꯨꯄꯥ ꯈꯪꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯅꯪ ꯍꯥꯠꯇꯣꯛꯍꯟꯒꯗꯕꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯅꯨꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯕ ꯍꯧꯈꯤꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯡꯕꯁꯨ ꯎꯖꯥꯎ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯊꯣꯏꯅꯨ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯂꯦꯅꯦ ꯅꯨꯄꯥ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯂꯩꯇꯕ꯭ꯔꯣ ꯍꯣ ꯂꯩꯇꯦ ꯃꯥꯒꯤ ꯆꯠꯄꯒ ꯑꯩꯈꯣꯏꯅ ꯈꯪꯖꯕꯖꯥꯠ ꯅꯠꯇꯦ ꯈꯖꯤꯛꯇꯪ ꯍꯥꯏꯔꯨꯔꯒꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯄꯤꯖꯗꯕ ꯁꯝ ꯐꯣꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯨꯄꯥ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯣ ꯑꯃꯨꯛ ꯀꯞꯁꯟꯅꯔꯝꯃꯤ ꯅꯨꯄꯤ ꯅꯪꯗꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕ ꯑꯁꯤꯗ ꯐꯥꯒꯤꯒ ꯇꯧꯕ ꯌꯥꯝꯅ ꯍꯩꯔꯝꯂꯦꯅ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯦ ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯤꯗꯨꯗꯁꯨ ꯍꯪꯉꯨ ꯈꯪꯉꯕ ꯃꯥꯅ ꯅꯣꯡꯃꯗ ꯑꯩꯁꯦ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯠꯇꯤꯌꯦ ꯑꯩꯕꯨ ꯇꯠꯇꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯤꯕꯅꯦ ꯏꯍꯨꯝꯕꯁꯦ ꯃꯥꯒꯤꯅꯤ ꯃꯥꯒꯤ ꯃꯄꯥꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯆꯒꯠ ꯉꯥꯡꯂꯛꯑꯅꯨꯀꯣ ꯆꯪꯉꯨ ꯈꯣꯡꯈꯨꯠꯒꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯀꯦ ꯏꯁꯤꯡꯒ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯑꯣ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯇꯥꯒꯦ ꯅꯪ ꯅꯄꯥꯅ ꯆꯥꯃꯥꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯆꯥꯁꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯩꯅꯣꯗꯤ ꯍꯥꯏꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯕꯣ ꯍꯦ ꯅꯨꯄꯤ ꯁꯥꯎꯔꯦ ꯈꯟꯕ ꯑꯩꯁꯦ ꯅꯪꯅ ꯁꯨꯝ ꯁꯥꯎꯍꯜꯂꯦ ꯅꯪꯅ ꯅꯣꯡꯃꯇ ꯉꯥꯡꯕꯗ ꯏꯃꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯕꯤ ꯏꯆꯥꯗꯨꯅ ꯅꯪꯕꯨ ꯐꯨꯏ ꯆꯩ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯆꯥꯅꯤ ꯈꯟꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ ꯍꯥ ꯊꯤꯅ ꯉꯥꯡꯕ ꯆꯩꯕꯗ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ
Yai haiduna oiba yadaba wadi aingonda pangdal matamakannuko. Nupa aina haribase asengbani. Nasanupina ibu hatabu makai phuribani. Kadai mana phui harabadi mana phubagi khudamdo aingonda ulo. Thoinudo langlena masam phoikiba oibana dakhum amatadi uningai leiramdi. Kaino nupa sam phoibasibu karam naina dakhum utoino. Adu oirabadi nupi nang aingonda wangalakano. Lama khangda lakwa nangna ipa isagi marise thadat ke haina khalakano. Thadat paso ngamsu ngamlai. Asumna makoi ani sumsum khanarakpadagi thoinudo mapamda chatlani haiduna chatkirami. Dongbaso saubadagi magi nupina chatlibadu khamlamde. Somda thoinuna mayum yaruklaba kanda paudu tambada thoinugi mabung amadi mamampa yamna saurami. Thoinugi mabungna thoino nang haujik angang macha sunatre. Kaino nang aswamna wakhanda adribase. Chalo nasana waga nungthijana leiruso. Kaidagi isano laiti isaga mata. Aingonda osinduna phubungam bimabu kanagi isa. Pisakna masigi wakhalasina kaidagi migi mayum aduda chanagadawribano. Chanaroi sukchan chanaroi. Isu aduna nangonda phurai hairibado aidi thajade. Aduga karigumba phurai haina khalabasu nangi wangang sangangduna oiramgani. Mabungna chanagera chanaroira mayum sidadi leiba sugayar. Mahakna laini hairibadi ayum se thadotuna sakhini. Ibohanna asuk fattaba macha pokpada haraudaba siuda kapningdaba macha haibado nang asini bema sigaga sijakro asuk ahal oiriba nama napa ikhoibu hanjin mimangda chingthoktuna yongadabagi mahutta thoino mama mapa mabung singna ngangliba mayamda tabada mahakwa amata khumba ngamdana mamitagi mapi taaduna leptuna leiram chatlone imagi bema nangbo amuktadi wakhal taru kaidobage ima se nangi hek khanbada ware nangna ikhoibu wahan base onthokna so wahan khreda nganglono magi apamba adumak tawjani mama pa otluna ba haidana isona tharpa masani thoino do sakre pisakti masana sakhiba maikaibu mathai nungaidana leptuna yengnaga lehauram thoino haujikti wakhal taraklam magi ne haibada masana lel amadi mapureiba tongba natana kanasu leitre haibasi khanglaklami thoino mayumda amu halaklami aduga macha amadi mapureibada mana langkhiba pumba ngakuinaba haijaduna makhoi nungsinana harauna leikhiram